Miyamna mahak yauba Thouramsing da saruk yabidaba mahak yaugadaba Thouramsing sindaba mahakna hairiba wafamsing asi handoktuna miyam da soikribasing asi soikre haidana hairati fawudi matam kaktana mahak si boycott tawre haidana miyamna lauthokchari ani subada hayengdagi haurakanda maikai dagi miyam singna Manipur governor na apology taw yadana leiribase miyam da Manipur governor na apology tawgadabani haiba kholao siga loinana miyam gi oiba khongjang sing khongchat sing changakanda Manipur governor gi gate tamna Manipur governor gi thongjin tamna changakanda mahaki mafamda mahaki manana tadriba fawba miyamna Manipur gi miyam da governor na apology tawgadabani Manipur da governor na apology tawgadabani haiba kholao si lawbirakanda maikai dagi Pendraba miyamna lakpirakanda Raj Bhavan gi gate tamna lakpiraga miyam punna khongjang changjanminasi haiba wafam asi thamjari masiga iroinana maikai da leibiriba miyamna isagi iraikai iramdam mafam singda lambi da thokpiraktuna sit-in protest mairagi rally adagi akoigi tongan ba akoigi mass protest human chain semba asina chingba loina district ki miyamna district ki authority singda DC office singda district administrator singda changbirakanda governor na apology tawgadabani haiba demand asi yauba memorandum sing DC da pisanbiba mari lenaba ekoigi demand sing mapungaina Manipur gi governor na Manipur da apology tender tawgadabani incompetent administrator oiriba ekoigi DGP security advisor amadi chief secretary sing resign tawraga makhoi lamdam asidagi moina puri thabak sing asi thadoga atopa mafamda chakhigadabani miyamna reject tawraba adunglaba ngarang nahan phongkiba inquiry committee gi adunglaba committee adu chanaba yaroi madugi mahutta independent inquiry committee ma inquiry commission of inquiry act ki makhada retired judge session judge natraga high court judge amana chair lawraga adunglaba committee magi makhada oina tijanna thabak paikhagadabani chief secretary na masana mai mathakta chathagadaba inquiry du masa magi makhada leiba subordinate officer amana inquiry tohon ba miyambu minamba miyam sibu usitaba manba thawhamani aduna hairiba inquiry gi initiative asisu independent inquiry wena tawgadabani haiba wafam asi chathagadabani adui makha tarakpada ekoigi khongjang sing asi hayeng khaktanate nungtigi maikai de leiba miyam singna isagi arrangement phajana tawbirakanda kokomi isnaw singa paw phawminnarakanda mathau taba madugi wafam sing bab taminarakanda khongjang sing asi lepa khamba leitana hairiba governor chief secretary DG amadi security advisor singi mathakta miyamna taliba demand sing asi phangdri bhawba leptana khongjang changjan minanabagi thaba paikhaminasi